Arambai Tengol gi Thoumi Leptana Fagalaklabadi Pamdaba Phal Fanglakpa Yai. Leibak ki damak thawai khubak ta haptuna thodang laukiba Arambai Tengol gi Thoumi singi mathakta aingi oiba thabak leptana laukhalakpa asina Pamdaba Phal Fanglakpa Yai haina Arambai Tengol General Headquarter gi PRO Robin Mangangna thadorokpa cherol amana hairi cherol asina manipur gi naha oiriba miyoi singna Hatna sunabagi thodok thokpa pamde law and order gi fivam lengak na ngakpa ngamdaba micham kaya gi punsi khudong thiba tarakpa yaba fivam lakpadagi naharo lising kaya marum na imung manung amasung manipur gi ngamkhai kannaba haineruba tawdana chongthorakhibani India government na ingtappa fivam hanjin hannabagi dama khulai pikhalaknaba khanghalakpagi matung ina mitei furupu kanjanaba tholakhiba khul ngakpasing amadi Arambai Tengol na lengakta thazaba thamduna khulai kya pikhatkhi adubo handak mitei furuki miyoi NIA na mathang fabagi thawong chatharakpa asina lengaki mafamda thamlamba thajaba mangsilakle lengak na haiba iluba miyoi singbu criminal oina lawakpa asina lamdam asida ingtappa fibam hanjin hanba ngamloi lengak na michang mikhai naiba thawong chathare haina marasi raduna Arambai Tengol gi cherol asina mitei furuki miyoi lising kaya marungi mathakta aingi tongan ba provisions singi makhada phaba loinana prosecution chatharakpa haurakle kuki jo furuki maikaida miyoi chama rom tamak faraga prosecution chathabada meitaigina lising mathakta prosecution chathaba haurakle village volunteer inter john singda kuki jogi khulai paiba miyoi kayamarum in ifong na chathok sasin tawbada lengakna khangsinadana leithokli thawong asina kangrup masel gi marakta thaja handanaba amadi nampak tahanbagi chang hengat hanaba insinba oina thokani India government ka michang mikhai naidana mawong ingtappa fibam hanjin hange hairabadi khulai pikhat khibani